तोंगान सोशल मीडिया की मरुओइबा ई पाउ खरा म्याम दा शेयर तौजगे कुकी टेररिस्ट सिंगना नोंगसुब अमदी थांगनना लैरिबा खुनसिंगी नोंगथाकी सरुकता ड्रोन 13 थागलक्तुना कियनबगी थबक सथरकले कुकी नार्को टेररिस्ट सिंगना मैतै दा खनबा हौदुना लैबगी मनुंगसना ngarang January 19 gi numidangi pung 3 minute mari rom tabadagi pung 3 minute 15 phawbada kuki narco terrorist singna drone 13 thagalaktuna nongsup amadi thangnana lairiba maitai khulsingda kihanbagi thawong ama satharakle haina social development association kangsup ki general secretary Dizendro angomna phongdorakle mahangna phongdorakpagi matung inadi ngahak laitana kuki narco terrorist singna drone pahenninglagana pahenba drone bombing tawninglaga tawduna lairibasi lengang thingba ngamdribasi karigino kangsup area da laidiba kuki khunsinga central force ki outpost singsu marang kaina laina kuki terrorist singa satharliba thongasi yamna pende haina mahangna phongdokhi mahangna makhatana hai kuki narco terrorist singa si central force sing mathau ningthina pangthuktuna thingnabagi thabak paket piu kuki narco terrorist singa maitai de khanaba hawribasi khotakta lephalo nongsuba madi masigi akoibada lairiba kuki narco terrorist singa ngehak laitana nongmai amadi bomb kapsinba drone bombing tauba drone kaya thagatuna miyambu mipainahanba asina singba singasi khotakta lephanaba manipur lengangna lokhatpam thokpa thabak singadu sab sana lokhatpiu haina su appeal torakle makhatana KYKL gi lanmi ama phare Republic Day thorom ki mangoinana security force and local section thorang ki saruk ama oina Imphal West District ki police commando ki kangbu amana aine thingkraba Manipur ki lalolup ama oiriba kanglai yawol kanbalup KYKL gi lanmi ama lamphel area gi phare hairi pharaba lanmi adu gi mamingna Maibam Bronson Singh Elias Thambau Elias nganba kawi masa ki sahina kungamari rom sure langol type 3 dagi ni hairi mahak miyam dagi nam haduna sel khaibagi thodok singda senei haiba khangba ngamle makhatana logi oiba thabak sing lokhanaba lamphel police station da khusina kre hairi